North East Statesingi manungda Manipurna chahi asigi medical gi undergraduate course tamnabagi damak National Eligibility cum entrance test Neet Khwaidagi Yamna maheiroi Mai Pakpa state Oire. Hiramasi gi matang da National gi pauche amu oiriba Times of India da fonglakpa paumana hai chahi asigi Neet ki result National Testing Agency na haukiba tangmari da lauthoki maduda chahi ama hena irangi chaitheng nanglaba Manipurna North East Statesingi manungda maheiroi Khwaidagi Yamna Mai Pakpa state Oire. Medical gi undergraduate course tamnabagi damak Manipur gi maheiroi lising mapan chamapan ga humpu na Neet thaki maduda maheiroi lising manga chamanga ga marifu mapan qualified oiduna chada yangkhai nipan dasping nipan Mai Pakpa ngamki. Exam asida nongmai kapam rinana chada marifutara mapan dasmik mari ani fangduna Manipur gi oina makok thongba ngamlaki aduga all India gi Neet rank ta lising tarau humdoi chani ga humfu tara mathoi subada laki. Chahi asigi neta chada marifutara mapan dasmik mapan phangba maheiroi humputarena all India rank ta ahanba position taki maduda North East ki state amu oiriba Tripura dagi Chan Malik su yauri. Chahi asigi Neet exam da Assamna maheiroi chada nifutare dasmik taret ama Arunachal Pradesh na maheiroi chada yangkai mathoi dasmik mari ani Meghalaya na chada nifunipan dasmik ama manga Mizoram na chada nifutare dasmik taret manga Nagaland na chada yangkai manga dasmik manga mapan qualified oibang ngamki.